friends of all media section, print and electronics, marumapang akoi yamna chiraba matam tha ni hanjal aba irang leiba matam sidai sumaina political group amaga haidoka haijinga ngangthoka ngangjinga tawbase yamna nungaijadabani tawjaningdabani adubu oidaba nattaba mayam ama sum haijalakpa taragadi madu sengdok hogdaba yadabana matang oidana aikoina masiki media ichinaw singbu chiraba matam khara kaithokpiu haidana aikoina haijabani aduna amna su taninga moi haina khanjai adu ngasi si tangdi kitang tolerate tawbina ba ai han mamakta da no lokchari ngasi BJP na lengak sasan haitraga Congress ta singdu hai jibu Congress kai hain singdok tuino sine koin khalisi sason di moina pungshoi shoire ngasi phau ba chatharai ba thabak sida karamba significant oiba prominent oiba thaba paikhatana lebak sida shanti porokna bagi khongjang changchan bai koina ukre udri ngasi phau ba aduna hauji Congress party na pairing aida moina shuji Congress na haurambadagi shuji na wai chai na Congress na taurambadagi lebak si ware hai Congress na paling aida shu leiring agi matamda shu gi members singa atopa immigrants singa pullaga karamba Manipur gi mafamda karamba crime tawgrage ba madu akhoi gi BJP gi president Srimati Sarda Devi na amutang evidence ka loina na sengdok pir adi akhoi yam nungai ne na khanjai aduna akhoi na hangjaningi di Congress ki matam da shu je akhoi na yam na phajana respect tong na ground rule ngak ta na thaname ba adu boina mo hangninge matang sida Srimati Sarda Devi Bharatiya Janata Party ki presidency shu ji gi aseng ba ground rule sida kari inagi ge haibadu khang bazala akhoi chingna ba khara poi aduna ni hangjari ba se khangdragadi khangjanbiba phai shuda Congress na kari inaram ge haibase constitution gi manungda Bharat Sangvidhan gi manungda laigadabani aduga Manipur gi state integrity mek seng na ngakadabani aduga makhoi disarm tawdana khulai thadoktana magi designated camp ta lairaga mahoi gi normal life ta hanjana ba laigadabani haibase asugumba point important eba point singchi yauraga ne ba su ground rule thanami se aduna haibam mama thoi e hadana baseless oina pagang da kangangsalaga Congress ki marani shuji Congress na ni han haiba nungai bagi araiba wahai amani khak pick up torga pagang na ngang base political maturity khara wat pra na khale ana kuina haijaning base ai point jing ji moina yamna clear oidramina shuji Congress na kamaina season narami Bharat Janata Party na kamaina season nai haiba point amakatang ai evidence kaloina na thamjage 2005 mayam na masi hajan sungang na yamna di tabi ramlagani adubu please tolerate me ai hana haijakre sengdok senjin je khoi tawjining dabani adubu upai leitadana tawjabani duna khajitang di tolerate tawbiro handaki matang se aduna suje 2005 the informally Congress government na madu satna ba haukre formally 2008 the chatna re tripartite talk tawraga aduna ngasai aina haijaki ba rules sing da adugi matungina akoi talk to the yana khre adagi sum ingna lakpana 2015 da state ki lenga ki matam gi matung ina awon ba lakpani na 2015 April gi 31st da Manipur Assembly the bill ahum khak pass taw khieba bill amada the Manipur People Protection Bill hairaga atopa bill ani khak punchal laga bill ahum se 31st April da Manipur Assembly the pass taw khieba she had passed over the Churachandpur the irang hogreba the next day May 1 2015 Churachandpur the revolt over hogreba bill ahum jigi against moina pam da ba ma yaw bagdagi aduna hore mi mapan sire dead body chahi ama complete low de pungkang kangaga adum thamna na laibani adubo adugumlaba sathiraba leihidraba migi haksangbu lawshallaga magi mathau mangam pangthok taba makhai
khoi warori bani haidana chahi ama completely agitate tawgiba makhoi gi thamoi gi oiba expression thangiba matam du dai da cookie ga maiki ga khut amata thokna khi deba Churachandpur da maitei chakhi cookie chilinau mayam so Imphal da le mayam latana thabak adum chathane life mi oi begin normal life the disturbances amata lai ki de yum amata mai tha ki deba aduna matam du da Manipur ri prajana su je karino haiba khangdaba bawa leiramgani ba matam du da su du leirambana maram oidana su gi ground rule do respect tawbadagi Congress sarkar gi makhada madugi ground rule do respect tawbadagi madugi pot ado yamne ingna chikna ikoina isilinaw mayam amata kaina dana incident control tawna bo hona bada laibak thi dana mioi mapandi pikhamna khare adu taba oiba taraga su makhata ba to further crime thoktana yamna peacefully leminna bangam kibado effective oiba suduna neba leminna bangam khrido aduni Congress ki successful su aina thamjari be example BJP ki failure su ai hajar age 27 April 2023 CC Purda LM Khaute Jina Khaute Sahib na Mahaki 28 1 year in Phabagi aduga district level gym mama inaugurate tawni hedana mana kan hona jakhiba honorable chief minister su baton tawrakhiba adu lakani na tawbada pendaba mayama ma phongdokna ki pendaba du karino haba khoi khangde 27 da madugi gym du loina thugaidana dismantle tawdana mafam du CM amane yawgodoriba district level program oiraga so CM amane yawrabani na madu state level ne na dum count tawba yaraba program do totally smashed tawdana mathak makha on khiba mathak makha on khraba adugum laba sindu honorable chief minister nongalaga 28 da Churachandpur da mayam ngaidana lay adubu honorable CM chakhide honorable CM karam mafam dono swaida program ama yawbani I exactly madu remember to bangamdre adun madu ki program do the media gi chilinau singna Churachandpur da kari thokna rage kari gi damakta no CM sahib chappi dabadi haina hangkiba question da CM na khungkiba do makhoi masel gi political girls lainabagi political rivals sing masian taunabani mado ai ma chena de haina hairaga ma khungki ba matam du da aduga atopa point amana numit sida irang tauramba activist kun mathoi police na phaki ba phakraba mioi kun mathoi do Churachandpur gi MLA amana makhoi gi in charge oiramgane hena khali Sri Samit Patra da phone tauraga without any condition makhoi mang kun mathoi ja thadok traga dia thuba matamda akhoi leibak irang hawdo ba male haidana moi haina badagi makhoi kun mathoi si thadokre ba crossing chief minister without the knowledge of the chief minister state sigi manung da chatnari ba thabak ni ko adugumlaba crime ama CM ama yawgodori ba state level gi oigodori organization meeting amada CM asamag yawgodori ba achauba meeting amada MLA su yawriba meeting amada thugai khakai dana tawraba aduguma mioi kun mathoi dubu punish tawbodi laradana without any condition adu CM gi knowledge yawdana thadokki bado adudagi haugre ba makhoi gi crime gi hike ti aduna makoina haujarakpa potni madu Congress ta mai onsalakpa langani hena khali Congress ta madu da kaimta tawningai leite aduna hauji akoina hangningi ba question amadi moi shuji phatre hai shuji phataba taragadi phare kaishu kaide gamen amagi way of dealing with the people is very different adagi moi gi lairiba state to gi manung da thoiba crime control dongnabagi policies program every different government has a different policy Congress na matamamada su ningthi jana chalai dana sisin nazaram bado hojik laiba Bharatiya Janata Party kangu sina su se matik chadre mong chadre matam sika chanadre haiba taragadi sahi taruk taret ngai dana lairiba karigino moi every year renew tawriba karigino makhoi adugi matam du dai the next year haibadi 2015 natraga 16 da idam nakthok piramba kari kai geba adu dinate mayam khangjanbiyo 2022 gi December da 27 da inau nauna some militant group amaga hojiki lairiba sarkar sina BJP ki sarkar sina su sign tauna baneba su phatragadi
recently kaidobi da muda adu so mo sign tawna bagi da makda mo khoi take up tawri no ba sine ko na hangningi ba wafam di irang hau ki badi congress na natte irang hau ki badi BJP na ni BJP na karai di irang hau rakhi moi gi MLA tarra allied group sing duga punchal laga moi gi MLA sing duga aduna Manipur gi integrity da shokpa wangang ba hau rakhi badagi irang hau rakre adugi matung tabada makhoi gi sarkar sina ngasi phawba makhoi de action launa na ba kari hona ba ukrage kai sum ta tawde kari mat initiation laite center na su laite state na su laite makhoi na adugum laba shu gi control makha da lairiba yamna peacefully laijagadaw member singbu misuse tawraga makhoi na election decision nai haiba sigi evidence su Sri SS haukip na pirakpa magi adugum laba application letter ama tharakpa NIA gi case ki matang da makhoi gi BJP gi leaders in the iba chithi da mai sheng na urabani masi ai hanjan abon na su panjararoi aduna Manipur gi state administration se totally fail oi re haibasi handa ki thokri be irang du gi matung da ihan na Manipur gi honorable chief minister na magi personal statement pirakpa matam da sarkar khara shoi khre akhoi shoi khre haiba mayam oina tabi rang gane khale leba pungjau thin ki bani adugi matang da CM da nati ne moi gi union minister of state Sri R.K. Ranjan na su administration totally fail oi re haidan hai ki bane ba magi mayum chakpa nongan bagi press statement pi ba matam da adu maina laiki aduna mase totally administration failure ni matam punamakta sigi mamangi sarkar da congress leirami haidana congress da taishan bagi phibam ama tawbase mase ekoi tawhanjaning de yamna mature oina political grounds e kari leirige hojik matam sida leibak praja mayam se ekoina karmaina pugadage haina khanbi bana phayeba hojik miyam da tat tawsanaraga drug ki warini hana drug om da changsal laga miyam sibu popi thariba drug karbar tawriba mayam sida ne attention piraga naharon singsi kanbi bagi wakhanda di khanda dana congress party na rajniti taw leirige congress ti rajniti sungtau tawgi de sigi matang da rajniti tawribadi Bharatiya Janata Party ki government chini chalai ba moi kangu sini kari gi damak ta no moina war of drug seriously changsal lagadi lukhosai jobu aduk chawba magi drug ama pharaga masagi imung dagi thola e moina link loin leire khangamata da magi driver da taishin naraga tokiba aduga matam du da angam athau mayam na supreme court ta high court ta lower court ta mabu clean chit ta thaduk nan bagi do wanom na khiba mayam do miyam loina evidence leibi gi bana trane handa ki sarkar sigi chosang mayam am involve taw gi bani da adlu mayam loin khambiri du ne aduna 2 months all oirak aba ashi gumlaba leiba ki tang ta draba punchi mafam marang khangdraba loiching loya de chilinaw mayam tumam chabam khangdraba imam ipa mayam ama hipam lapam khangdraba ahing mission khang le matam se sida akhoi gi di Amit Shah la amina hai Amit Shah na Manipur da 3 days picnic la ambaduro kari no man tawram ge khoi Manipur da mala ami irang sinem thana bagi wari sadra dana operation theater da leiba mi ama sidana ba doctor du na kamaina karam ba hidak pi raga kansige haina hana khanage di laira dana operation theater da leiriba mi du gi sorat kana ne isai sanjige haina hai bagi mong ne ba mana la ami do ex gracia oina lauthom ma sakhi ba poyeng hana pithom ba akhoi Manipur gi praja singje paisa kharana leiraga yarane na khanna tawbajat la sine khoi na hangningi ba union home minister do da secondly aina magi mafam da hangjaning ba wafam si de 15 days ki matung da solution ama puraga laani road map pura ani akhoi gi leiriba sugum laba relief camp ta leiriba chili naw mayam imai ben mayam praja mayam sigi tang ta ba ama with area location khandok tana purak laga pirani hayak pa 15 days to di yam hendo khra braina khali aduga ningsing janing ba mana Sri Amit Shah na la ami ba 3 days hold orami do adusu incident sina tho about 26 days ki matung da neba adugi mamang gi matam do da hata ma manung da 10 days ki manung da 7 days ki manung da kaido biram ge ha ba Manipur se lai ha ba je kaubiru ra ba zat la sine koina makoi gi mafam da hangjaningi ba wafam di adu di natra da na ulta da leiba ki chanai na ra ba awa ba mayam se laure tabi da ba khonge tabi da ba haijaru re manam nik da ba
kanagi mafam da sanga dagi mapa mapu pandraba ipa ima naidraba adugum laba sasan amagum na lairaba complaint tawam leijadraba wakat pham leitraba sarkar sida kamdau sige haidana like minded political group tarana punjal laga tauba meeting buna agenda mong chadaba agenda maram chadaba agenda kamai maram charo doino agenda pungning nungnangi ba mayam sida अखोई लेफम चाफम खंगदना मियाम की अवाबसे करमाइन तौदना शेयर तौमिन सिके हाइदना खनरीबनी नैनरीबनी अदु मरम चादब एजेंडा द नैने अदु करीना नैने हाइनो मोइदौना भोट लेपगी हयेंग लोक सभा इलेक्शन दा MP कना थागत सिगे करम मफम द करम पॉकेट लै सिगे ना खनौ हाइरि ब्राइबा भारतीय जनता पार्टी ना कांग्रेस दा हाइरिसिबो नत्रगना एलाइट 10 पार्टी दा हाइरिसिबो हौजी ngang elite 10 party khoi like minded 10 political group khatana te khoi na khanariba madudai da prime minister na thani na tumin lerak pasida khang mangamakta dana nation sida leiriba leader mayam na taba uba ngamakta dana makhoi su participate taw gi haidana numitu da MP mangane yauri se CPI CPM gi MP mangane ba yauri se adu da khanagi ba wafam dubu agenda mafam marang khangda agenda ni aduna akoi na uji haijaningi मधुदी मखोइना कांग्रेस पार्टी ना तौदब थबक ओनसन ओनसन लगा कांग्रेस से हे ngang lak pa se masi tokna si tawirакану akhoi sengdok senjing gi thabak se hayeng party politics election maya da gumba da tawna si hojekti yam chi raba matamni mina kanam da su taning oi akhoi na su ngangning de ngang na ba su hobirakану si ne haijaningi ba nahan makhoina election gi meeting chale कराइदा करम मतम द मीटिंग चले BJP ना अखोई की रोड मैप ऑफ 2024 लोक सभा इलेक्शन ईस्ट जोन मीटिंग हाइदना मीटिंग हम चौई को गुवाहाटी दा मीडिया चैनल लोई वाई जाय बने मयाम लोई खंगविरंगनी अदुदा मीटिंग चखरे हाय बदुबु करी अकाई बलेके अखोई प्रेसिडेंट ना भारतीय जनता पार्टी की दी अदुदा मीटिंग चली हाइबनी चल्लबदु चली दुम हाय बे करी काय गेबा मोई की टाइटल दुना ऑलरेडी उठले मोई की टाइटल दुना हाइरे मोई पॉलिटिकल डिस्कशन चटपनी लोक सभा की रोड मैप खनबनी अखोई हाइब नते को मोई की बैनर द थारिबनेबा अदुदी मच अखोई से मसिन थीबने अदु मोई बैनर द इरी दुदी करिनो दुदी शेरान थुना पई इशलिब जालो मोई बैनर दा हाइहोद्रब जालो मोई दु इबा अदुना मोई BL संतोष द वारी लीगेरा कना द वारी लीगेगे कशु काई दे लिनिंग बदलियु अदुबो श्रीमती शारदा देवी न खंगदबदी मधुकी नुमितुदा जॉइंट पॉलिटिकल नॉर्थ ईस्ट की स्ट्रेटेजी प्लान तौबनी हाबसे खंगदबदी श्री नलिन कोली स्पोक्स पर्सन कन्वेनर ऑफ BJP मीडिया सेल ना मोई की मीटिंग दु लोइरबा कन्वेन लोइरबा मतुंगदा ngang मागी प्रेस ब्रीफिंग दु द यावग्रिबनेबा अदुना मसि लोनिंगाई लेबो वाफम न दे इशेंग बा मीना क्लियर फिगर ओइना उरगा द पोतुदा अद हाइजन न कदोदुनो अदुना BJP की हाइक ऑफ हाइजन बीस असिने खोइना मयाम मफमदा खरा सेंदोक चहौद्रगदी मसे मयामनदी लान लौनगनी कांग्रेस सिबु कैदौरजानो हाइना खनबिगिनी हाइना खंजबदगी सेंदोक चपनी नुमितुदा 12 पॉलिटिकल पार्टी प्रेसिडेंट यावबनी ईस्टर्न जोन गी अदुगा मोहे 6 जुलाई दनी गुवाहाटी दा तौखिबसे अनमदो टाइटल इटसेल्फ स्पीक्स हाइना हाइजनिंगी अदुना देयर इज नथिंग टू हाइड अबाउट and please stop misguiding people aduna and blaming the Congress party unnecessarily ajum macho ai thamningi aduna last but not the least aina mayam da thamjaning base hojikti moi gi slogan do karai chakhrage ba hojik chingmi tami amatani chingmi tami nungsinare haiba slogan do hojikti karai da chakhrage si hangjaraga ai sinau punamapu thank you hajari